अहानबदा मरुब पाउ संगाई फेस्टिवल 2025 गवर्नर अजय कुमार बलाना ngasiदagi haudoklagani बीजेपी की एमएलए तरागा मंगाना एमपी सना जावगी युमदा चतुना वारी साखरे सिक्योरिटी फोर्स ना चलिबा था सिकी तांग तरागा मापंदा तोंगा तोंगान बा आइना थिंख्रबा लालहुलुक की मियोय अहुम फागत पंगमख्रे अमदे एनआईए नंगरांग न्यू दिल्ली की लान किला दा थोखिबा बोम पोखाइबगी थौदोक्ता चेनाबनी हाइबा मियोय मरी अमसु फागत पंगमख्रे खुरुमजरी ममी टीवी ने संदोकचबा मणिपुरी पाउ मीडियम ताबिरिबा पुनमकपो एलांगबम दिलपानी चनुना तराम ओक्चरी हौजिक मपुंग ओइबा पाउ मियाम ने संदोकना पिजरी संगाई फेस्टिवल 2024 गवर्नर अजय कुमार बलाना ngasi हौदोकलगनी नुमित तरानी चुपना चथगदबा फेस्टिवल असे था सिगी तांग 19 फाउबा तोंगान तोंगान मफम सिंगदा चथगनी फेस्टिवल असे मपुंग फाना पांगथोकनबगिदमक मांगजौनना सिक्योरिटी गे अकनवा चेक्सिन थौरांग लौखटली इम्फाल की हफ्ता कांगजेबुंगदा पांगथोकदोरिबा फेस्टिवल असिग मनुंगदा तोंगान कला संस्कृति के थौरम सिंह संगाई फिल्म फेस्टिवल इंडिजिनस एडवेंचर स्पोर्ट्स इंटरनेशनल पोलो टूर्नामेंट संगाई फुटबॉल कप मिस संगाई 2025 यांग तानबा सेरी ब्लोजम फेस्टिवल न चिंगबा मखल मथि थौरम कयासु पांगथोकनी नाकल अमरोमदा स्टेट ट्रांसपोर्ट डिपार्टमेंट फेस्टिवल असे येंगबा लाकदोरिबा मियोसिंगना पुरकपा गाड़ी सिंह पार्किंग मफम सिंग लोइनना पार्किंग सिंगसु लाउथोखरे हारि मणिपुर पुलिस के इंस्पेक्टर जनरल ऑफ पुलिस आईजीपी थेमथिंग नासंगबा अमसुंग मणिपुर सना कोनुंगदा लेरिबा राज्य सभा के एमपी आरास लेसे मसना जावबगे सिक्योरिटी स्टाफ सिंगी मरक्ता उंखटनबा थोखरबा मतुंग जेपी के एमएलए तरागा मंगारोंग एमपी की युमदा चतुना वारी सानख्रे एमपी लेसे मसना जावबगे पीएसी बदत्ता लुवांगी मतुंग इना आईजीपी अमसुंग एमपी की सिक्योरिटी की मरक्ता उंखटनबगे थौदोक अदो ngarang nungthil pung 1:30 rom tab adwaida thokibani IGP aduna MP gi yum gi compound da namfuda changlakpaga loinina MP gi security personnel sing adu ki hanbagi thodok adu thokibani IGP gi maikai dagi su security guard sing adu gi mathakta FIR lokhatkani haina ki hanki hairi MP na IDP sing thamjili amasung rally chalhali haina moral siduna IGP na security personnel sing adu ki hankibani hairi sana konungi senglaba mafam aduda IGP na law khongduna security personnel sing adu ki hanbagi लीडर सिंगना खुदक थबक लौथोकदबनी हाइनसु PA2 MP ना फोंदोरखी हाइरे थौदोक अदुगी मतांगदा हानगी CM N बिरेन सिंह हानगी मिनिस्टर गोविंदास कोंथौजम वबगाई AC की MLA डॉक्टर उसम देवेन सिंह सेकमाई AC की MLA हैखाम दिंगो सिंह अमसुंग BJP की लेजिस्लेचर सिंगना सना कोनुंगदा लाक्तुना फिबम अदुगी मतांगदा वारी साबगा लोइना मतेंग पांगनी हाइरे सिक्योरिटी फोर्स ना चलिबा था सिकी तांग तरागा मापंदा तोंगान बा आइना थिंख्रबा लालहुलुक के मियोय अहुम फागत पंगमख्रे मणिपुर पुलिस कंट्रोल रूम थादोरकपा वारोल अमगी मतुंग इना सिक्योरिटी फोर्स ना प्रीपाक की मियोय अमा इम्फाल ईस्ट के पोरमपाट पुलिस स्टेशन के मनुंग चना लेबा कोंगपान इरनफम थोंग एरिया दे हाइरे फारबा मियोय अदुदी विद्यासागर nganगोम चही तरागा मापन इम्फाल वेस्ट के क्वाकैथल कोंजेंग लेकाइदगी हाइरे नुमित असिमक्तदा सिक्योरिटी फोर्स ना KYKL की मियोय अमा बिष्णुपुर डिस्ट्रिक्ट की मोइरांग ngang खदगी फारे हाइरे फारब मियोय अदुदी वांगखेम रोमेश सिंह एलाइस रोमी एलाइस खागेम्बा चही निफुगा हुंदोय डिस्ट्रिक्ट असिमके नारन सैना मनिंग लेकाइदगी हाइरे नाकल अमरोमदा लुप असिगी मियोय अमसुंग इम्फाल ईस्ट के लमलाई पुलिस स्टेशन की मनुंग चना लेबा फाकनुंग मखा लेकाइदगी फारे हाइरे फारब मियोय अदुदी सलाम सदानंद सिंह एलाइस बाबलू चही कुनगम निपान
district asimake Kangla Sangom Sang Awang Lekai dagin hairi mioi ase micham miam dagi sel khai bida chenaba mishak ni hairi National Investigation Agency NIA na ngarang New Delhi ge lan kila da thokiba bom pokhai bagi thodokta chenabani haiba mioi mari amasu fagat pangam khre hairi pawgi likhun amagi matung ina NIA ge cherol amada farba mioi sing ase court ta puthok laba matung custody da thamkhre hairi hauzik fawbu da thodok asida chenaba mioi tarukti fagat pangam khibaga loina thodok asida lautu naba mioi sing chap chaba masak khangdok naba fagat laba mioi sing NIA na akan mamuong da wa hong chathari Thaudok asida chenaba mioi khudimak fananaba NIA na mari leinaba state police singa pau faunaduna thabak paikhatli haina paus na makhatari Sangai Festival pangthokpa yaroi hai Kokomigi ngarang sangsilakhiba khongjangda sarukya kiba singi mathakta criminal case ama Porompat police station da register tawre hairi police ki pawmagi matung ina makhoi gi mathakta public servant amada khut thaba made mathau pangthokpada ayet apan piba security barricade na chingba namkhaina changsilakpa yauna maral kaya siri hairi Manipur ge State Information Commissioner oina Nungsitombi Athokpam ngase Chief Secretary Punit Kumar Goel na wasak laukre Imphal ge Ras Bhavan ge Dawar Hall da pangthokiba thorom aduda Governor Ajay Kumar Bala saruk yakhi Haukiba pung kungamari asida state asigi oina mioi humfutara ga taret dengue positive oidina apunba case listing manga ga chani ga nifuga humdoi shukre haina Directorate of Health Services na thadorakpa report hangalakle Report asigi matung ina haukiba pung kungamari asida hengalakhiba dengue positive case humputaraga taret asigi manungda Imphal West District ta nifuga nipan Imphal East da kungamari Kakching da ama Thobal da ama amadi Ukhul da ahum thengnakhi hairi adumapu hariba laina asi Faizal District ta de ngasi fawbuda amada thengna Health Department gi report amagi matung ina hauzik fawbuda Manipur gi Tungan mafam singda maikhu kapthokpaga loinina laina asigi matangda miyam de awareness pibana chingba khongthang kaya marum paikhatli hairi Miyamgi khurung chanabgidama cable ware pusan rabasu MAMI TV gi makal mathen kya gi channel amadi atokpa channel kya adongi mobile phone natragana television de yengba yarganai cable ware tingbagi mathau tadraba pung kungamari chupna yengba yaraba anauba technology asi lafna Manipur gi mapanda leibiriba iresa singnasu line yengba yarganai karamna adongi mobile phone natragana television da haptuna Sandok Shariba channel singasi yengani haibagi maramda akuppa marol khangbining basingna 9233577337 da call tawiro matam chupada MAMI TV bu support tawiri basingbu MAMI TV na tawibal khangbu chari Chicken sausages from Total. They are perfectly seasoned, juicy and smoky. Trust Total for snack time. It's totally worth it. Ibe makigano hazab thammo sigi yamse exit TMT na checksin na laksila ka tham khabani ne dadarang se juha habaga amta kidarbo asumna mayam na machal go ngap chen dugum masigi yung masibu asoya ngan ko kada batagi exit TMT na ngap seli exit TMT jawar habati ngap tok na basem bani zarman technology si na bana concrete ka tok na tinaba matamda kapam ng amuk hena angle adli exit TMT strength is in the quick Break ki matungda taramna okchari makhadaba pau pizari Manipur ge sagol listing amaga chamaga yankhaigi damak lupa lak
kunga listing marifuga taraga mapan chanigi senfam incentive oina Governor Ajay Kumar Balana release tawkre hairi social media da thagalakpa Ras Baban gi warol amada Governor nangarang Ras Baban da Manipur gi sagol listing amaga chama yangkhai gi damak sagol sing asigi mapuk marifuga taruk amade club singda DVT gi khuthangda lupa lakh kun ga mapan ga listing marifuga taraga mapan chani gi senfam incentive oina release tawkhibani haidi ngarang release tawkhiba incentive ado state plan fund gi makha da pibani amade senfam asi tha taruk ki mathak yauna apunba poni listing amaga chama yangkhai gini haidi adumoinamak hariba incentive ado chahi ahum piru draba matungda ngarang release tawbani masi Manipur gi poni singi machinjak pizabada mateng pangnabage pandam da pibani haidi senfam adu release tawba aduda chief secretary amade lengaki veterinary and animal husbandry department gi secretary director amade official sing saruk yakhi haidi Manipur Police AR amadi CRPF ke apunba teamna Kangpokpi district ke Songlung village ke tongan ba lam ekar tararom da tharamba popi pambi sing yanthatuna manghan khre haire police ki pawma gi matung ina mafam adu da saramba loktang sang ahum amadi popi thabda sizinaba potlam sing mai thaduna manghan ki haire security force na mioi ama WY tablet ka konana far haire Farba mioi adudi AI mamum chahi kuntra Assam gi Batabari dagini police ki pawma gi matung ina mioi asi Senapati district ki Mau police station ki manung chana laiba Fikomai junction dagi fabani haire mangon dagi kg manga ga gram chatret muki oigadaba WY tablet packet manga chakamari panba gari ama mobile phone ama debit card ama amadi sell oina lupa listing amaga chamri ga kun fagat pangam le haire Security force na drug dealer ahum Imphal East ke Hata Golapati da ki fare haire police ki pawma gi matung ina mioi sing ase Tengnopal police station na lokhatpa NDPS case ki matung ina fakibani farba mioi ahum adudi ibema chahi nifuga taruk minuthong telepati MDS Afjal chahi kungani pan porompat Muslim Road number 2 amade Sahabuddin chahi yangkhai ga mathoi Yaripok Tulihan awang lekai dagini makhoi dagi sel oina lupa lakh ani brown sugar pubada sizinaba ahangba bottle marifuga tara mathoi ahangba container taruk ki Aadhar card ahum pan card ahum election card ama smartphone ani bank passbook ama amade driving license ama fagat pangamle hairi Manipur Police Control Room na Thadurakpa warol amagi matung ina National Highway 37 Imphal Jiribam lambida lamdam asiki tangai fadana nomuda changdraba yadraba potchai pudana lakpa gari chahunga supna ani hairiba lambi asida apan bayauduna pusilakre makhatana potchai pusilakpada khudong thiba thoktana bagidamak chingnaningai oiba mafam singda security force na akanba cheksin thorang sing lokhatke Manipur district pumnamakta pamdaba thodok thoktana bagidamak ching amasung tamda puna checkpoint chamaga tarataruk hangduna achat awok sing check chathaki hairi Amaromda Manipur Police na motor vehicle eki makhada drive sathabada ain kaina thoropa gari kungamanga chalan kaktuna sel oina lupa listing kuntraga nipan khongat pangamle amade gari mari degi tintat glass lokthoki haire Security force na ngarang Imphal East ki Yangang Pokpi police station ki manung chana laiba Urangpat ki chingsang parengda thibo humba ki thabak chathabada khulai kya fagat pangam khre haire fagat laba khulai sing adudi ahangwa magazine amaga lorina pistol ama
tear gas gun ama, country made ball action rifle ani, country made .22 rifle ama, tear smoke cell ahum, tongan ba caliber gi maruk taraga mathoi, 7.62 mm gi empty case taraga ni thoi, amadi 9 mm gi empty case taraga humdoi ni haire. Anti-terrorist squad ATS officers sing saduna fraud tauba mioi singna Guwahati gi Bododara district tagi chahi humfuga manga suraba laumi amabu kiningai oiba digital arrest scam tauduna thambibagi damak khangba ngamdaduna masa matomta suicide tauduna sijakre haire. Paugi likhun amagi matung ina fraud tauriba mioi sing aduna laumi aduda lupa crore nifugi sasinaba fraud case ki maral siba kaloinina athiba khonda amadi sasinaba threat kaya galoinina ki han khanganduna makhoina haiba indrabadi awa from the tagani haiduna thamkhibani haide. Mioi sing adugi pressure da khang bangamdaduna leirakpadagi laumi asina kanada su masigi matang da haidoklamdana hu thaktuna sijakhibani haina pausna makhatari. Aroibada maroiba pau amuhana pizari. Sangai Festival 2025 Governor Ajay Kumar Balana ngasi hogdoklagani. BJP gi MLA taraga mangana MP sana jawbagi yumda chatuna wari sakre. Security force na chatliba thasi ki tang taraga mapanda tongan ba anya thingkraba lalhugluk ki mioi ahum phagat pangam khre. Amade NIA na ngarang New Delhi gi Lan Kila da thokiba bom pokhai bagi thodokta chenabani haiba mioi mari amasu phagat pangam khre. Hauziki oinadi MAMI TV na sandok chaba Manipuri Paulo Shinjare makhataba pau ki tamak miting ta aduna laibiyo. Ibe makigano. Azab kamo. Sige se exit TMT na check sin na laksilo ka tham ko banine. Dadarang se juara habaga am takitarbo. Asumna mayam na machal bok na option dugum masigi yung masibu asoya ngan ko kada batagi exit TMT na ngap seli. Exit TMT juara habaga ni mak na ba same bani. Zaman technology si na bana concrete ka tok na tinaba matamda kapam ng amuk na angle adli. Exit TMT strength is in the quick. Chicken sausages from Total. They're perfectly seasoned, juicy and smoky. Trust Total for snack time. It's totally worth it.